Warigi Impacta. Thaina mamangay ningthau palingay matam amagi wari ni. Kalabar haiba lam amada Philips kauba nipa ama leirame. Mama mapa na mathanta poksay, mapaga mamaga na mathanta pokjabagi hongnabi yamna luna chana tawrame. Philips wang chawi chung phiral chai masag matau yamna ningthijay. Ado moinamag makhoigi imungse yamna lairaba imung amoirame. Philips mapung maray phana mapangal sare phana chawre. Matam asidaso Philips ki makhutta imung manung sizinanaba paisadi amata leiramde. Chana thaknaba potsu marang kaina leite. Mahakna numit khudingi makhutta paitu khaw ama pairaga kaithel loisankiba matam ngaiduna kaithenda tahauba mana masing arem apasing khunba chatlame. Thabak ase mahaki nongmagi soifadraba thabak amani. Mot kera uphul taigera saba yaibu haiba potlamsing mana khunduna magi khawda hapchili aduga mayumda amuk puduna chatli. Mahak chakniba makti natte adubu chaknibadagisu tade. Matam asida leibak asida ningthau ama palame. Ningthau asigi maming Musa kaurame. Musa yamna ahaloiraba mapangan solaba hanuba amane. Adubu mahaki nupi Rani masing thingamdana leirame. Mahaki Rani sing asigi manungda Rani yamna naha oiribi masak matau yamna sangkhona phajabi ama yaurame. Rani asina mahaki nipa hanuba ningthau ase yamna pamlamde. Rani asina masak matau phajaba masa mau phaba naha oiriba nipa ama magi nupa oininglame. Masidagi Rani asina mahaki manai nupida haiduna leibak asida mana pamjariba nipa asigumba amata phangbra thiyu haina lonna thadoklame. Karigumba asuk phajaraba mana pamjariba nipa naha asigumba ama phanglabadi numidangda mana leiriba yum asigi maninglom thangba thong aronba somda pusillau hairame. Aduga magi nipa ningthau khangandana mana lottuna thamge hairame. Numit asimaktada Rani asigi manai nupina khul pumba chattuna Rani na hairiba nipa asigumna phajaraba nupa naha ama thiba khul pumba phauduna koichatlame. Adubu laibak thibadi hairiba nipa asigumna ningthijaba phajaraba naha nupa amata thengnaramde. Asumna manai nupina Rani asida nipa phajaba amata phangdre haina pau tamba laklame. Matam asida manai nupina kaithen phauduna chatli. Tanja asidane Philips na chamot naraba phijol ama setli makhongdasu khongup tongde. Phajakraba maithongduda masadi inan nande kede masam mana isang sangi. Makhutta paitu khaw ama pairaga angawbadawna numit taramdaigi matam aduda taha tahana kaithilgi leimaida tariba kanadre haiduna hundoklamlaba inchang napi chujak matek alu macha amadi chaba hek yai haina khanba potlamsing taribado pakthaduna kanna khunba hotnarame. Rani gi manai gi thauraba mityeng Philips ki phajaraba saban murti chauraba pambom senglaba khwang phallaba lengjum maktraba pangalda tarure. Maithong yengi yengbagi pen banairamde. Masidagidi Rani gi manai nupina nipa asimag Rani ne hek pamjaba haiba nupado oirani haina khalame. Hai singlabi manai nupi aduna Philips ki manakta changlaklaga mahakpu Rani na konungda lau haina kawi hairame. Manai nupi na amuksu hairame. Ibungo nahaki phajaba nasak na tau urubada Rani do khoidakre aduna Rani gi manakta chattaba yaroi hairame. Pau asitabada isam chamjaba Philips ti yamna hekki ba phaurame. Mahakna kari karamba aranba thabak tawrubana no khalame. Philips Rani na kawi haiba wafam aduda Rani manakta satsi haiba yaramde. Philips na khange madudi karigumba leibaki ningthauna pau asi khangkrabadi mahakpu soidana hatkigani. Adubu manai nupi aduna kanman na taksinduna thembadagi aroibada Philips
ꯔꯥꯅꯤꯕꯨ ꯎꯅꯕ ꯑꯃꯝꯕ ꯃꯇꯝꯗ ꯃꯅꯤꯡꯊꯣꯡꯒꯤ ꯊꯣꯡꯗ ꯆꯠꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯃꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ꯫ ꯐꯤꯂꯤꯞꯁ ꯌꯥꯝꯅ ꯀꯤꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯃꯅꯤꯡꯊꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯨꯡꯁꯥ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯨꯅ ꯔꯥꯅꯤ ꯑꯇꯣꯟꯕꯤꯒꯤ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯇꯞꯅ ꯊꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯍꯦꯛ ꯇꯥꯕꯒ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯐꯤꯂꯤꯞꯁ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯦꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯃꯉꯛ ꯁꯝꯗ ꯑꯇꯥꯡꯕ ꯅꯨꯡ ꯊꯤꯟꯕ ꯂꯤꯛ ꯀꯣꯟ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯁꯤꯔꯤ꯫ ꯃꯈꯨꯠꯇ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯇꯤꯟꯕ ꯈꯨꯖꯤ ꯁꯤꯔꯤ꯫ ꯐꯤꯂꯤꯞꯁꯄꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯐꯤꯂꯤꯞꯁꯀꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯁꯕꯥꯟ ꯃꯨꯔꯇꯤꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯃꯅꯥꯏ ꯅꯨꯄꯤꯗ ꯑꯔꯨꯕ ꯏꯁꯤꯡ ꯑꯃꯗꯤ ꯐꯖꯔꯕ ꯑꯍꯦꯟꯕ ꯐꯤꯖꯣꯜꯁꯤꯡ ꯐꯤꯂꯤꯞꯁꯀꯤꯗꯃꯛꯇ ꯄꯨꯔꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯐꯤꯂꯤꯞꯁꯅ ꯅꯤꯡꯊꯤꯖꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯑꯍꯟꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯣ ꯁꯦꯠꯆꯤꯜꯂꯦ꯫ ꯐꯤꯂꯤꯞꯁꯀꯤ ꯑꯅꯧꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯍꯜꯂꯝꯃꯤ꯫ ꯍꯟꯗꯛꯅ ꯍꯦꯟꯅ ꯔꯥꯅꯤꯅ ꯐꯤꯂꯤꯞꯁꯄꯨ ꯎꯕꯗ ꯉꯥꯎꯔꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯔꯥꯅꯤꯅ ꯐꯤꯂꯤꯞꯁꯄꯨ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯐꯤꯂꯤꯞꯁꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯌꯥꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃꯁꯨꯅꯤ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯐꯤꯂꯤꯞꯁꯄꯨ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯐꯤꯔꯣꯜ ꯄꯤꯗꯨꯅ ꯍꯞꯇꯥ 2 ꯂꯣꯠꯂꯒ ꯊꯅꯝꯃꯤ꯫ ꯐꯤꯂꯤꯞꯁꯅ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯦ ꯀꯨꯏꯁꯜꯂꯛꯂꯦ꯫ ꯂꯥꯏꯔꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯔꯥꯅꯤꯅ ꯐꯤꯂꯤꯞꯁꯀꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯄꯨ ꯍꯞꯇꯥ ꯑꯃꯇꯪꯒ ꯁꯥꯡꯊꯅ ꯂꯩꯕꯤꯈꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯞꯇꯥ 3 ꯆꯨꯞꯅ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯣꯠꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯤꯂꯤꯞꯁꯅ ꯃꯌꯨꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯇꯣꯟꯕꯤꯅ ꯀꯅꯥ ꯈꯪꯂꯣꯏꯗꯕ ꯑꯔꯣꯠꯄ ꯂꯝꯕꯤꯗ ꯐꯤꯂꯤꯞꯁꯅ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯐꯤꯂꯤꯞꯁꯅ ꯍꯟꯈꯤꯕꯗ ꯑꯆꯥ ꯑꯊꯛ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜ ꯌꯥꯎꯕ ꯁꯒꯣꯜ ꯒꯥꯔꯤ 50 ꯊꯥꯔꯝꯃꯤ꯫ ꯐꯤꯂꯤꯞꯁꯅ ꯂꯥꯏꯔꯕꯤ ꯃꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯃꯆꯥꯕꯨ ꯃꯃꯥꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯦ꯫ ꯐꯤꯂꯤꯞꯁ ꯍꯥꯟꯅꯒꯨꯝꯅ ꯆꯃꯣꯠ ꯆꯅꯩꯅꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯕ ꯑꯔꯨꯕ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯆꯤꯡꯅꯔꯝꯃꯤ ꯑꯃꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯔꯥꯅꯤꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯄꯣꯠ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯃꯥꯗꯣ ꯇꯁꯦꯡꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯒꯤ ꯇꯥꯗꯅ ꯃꯆꯥꯅꯤꯄꯥꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯃꯃꯥꯗꯣ ꯇꯁꯦꯡꯅ ꯉꯛꯈꯤ꯫ ꯃꯃꯥꯅ ꯃꯆꯥꯗ ꯃꯇꯧ ꯀꯔꯝꯅ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯑꯣꯟꯕ ꯑꯁꯦ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯗ ꯃꯆꯥꯅꯤꯄꯥꯅ ꯔꯥꯅꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯤꯄꯥꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯅꯤꯡꯊꯧꯒꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯁꯛꯍꯦꯟꯕꯤ ꯂꯝꯍꯦꯟꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯇꯥꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯤꯄꯨꯟꯅ ꯄꯨꯟꯁꯤꯟꯕꯤꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯂꯥꯏꯔꯕꯤ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯔꯥꯅꯤꯒ ꯃꯆꯥꯅꯤꯄꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯕ? ꯁꯣꯏꯗ꯭ꯔꯦ, ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯁꯣꯏꯗꯅ ꯅꯤꯡꯊꯧꯅ ꯈꯪꯂꯛꯂꯕꯗꯤ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯤꯄꯥꯏꯔꯕꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯐꯤꯂꯤꯞꯁꯄꯨ ꯃꯌꯨꯝꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯆꯠꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯐꯤꯂꯤꯞꯁ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯅꯤ ꯑꯇꯣꯟꯕꯤꯗꯤ ꯐꯤꯂꯤꯞꯁ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯔꯥꯅꯤꯅ ꯃꯅꯥꯏ ꯅꯨꯄꯤꯕꯨ ꯐꯤꯂꯤꯞꯁ ꯀꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯐꯤꯂꯤꯞꯁ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯅꯤꯒꯤ ꯃꯅꯤꯡꯊꯣꯡꯗ ꯂꯣꯟꯅ ꯔꯥꯅꯤ ꯎꯅꯕ ꯂꯥꯛꯂꯦ꯫ ꯅꯨꯡꯁꯤꯔꯕ ꯐꯤꯂꯤꯞꯄꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯔꯥꯅꯤꯗꯣ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯑꯅꯤꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯎꯅꯕ ꯐꯪꯖꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ꯫
Matamna asum hawkhibana ahing nongyagi matam yoksilakle. Makhoi anidi nungsi minok tamli. Hainaba lay ningthaugi manadi phaklangda thele. Phanayamna lotlabasu ningthauna khangdaba udaba wa leite. Ahing nongyaiduda ningthaugi manai masel khara Ranigi manakta nungtigi matawgumna Ranigi awat apa yengsinba laklame. Makhoina hanadagi Rani Atonbiga Philips kagi warise thaina Philips ki mamada khudol pot thiluba chatpa yauruba manai singna tambadagi ningbung di tarabane. Adubu ngasidi khangaudana mitki mamangda Philips ka Rani Atonbiga punna ka manungda ahing nongyay asida leirambado ururi. Ngakpana khamthenglaba manai sing aduna khudak aduda senduna ningthauda makhoina urakpa waram pumnamak ado tamle. Khoisaunaraba nupi atonbina mirai biraba ningthau aduna khudak aduda Philips bu lanmi thaduna phahalle. Philips kaisum sangda thamle. Mathangi numita ningthauna leibaki angam mathau pumnamak kaukhatuna darbar phamlame. Ningthauna magi akhanaba kan thauraba lanmi nipan matik saraba khulaiga konana kaukhatlame. Ningthauna leibak mamangda wayel chatharame. Masida Philips maral leire haina lokthoklame. Maralgi matungina ningthauna kan thauraba khulai matik sana pairaba lanmi nipan aduda Philips bu athapa mongsongda puthoklaga haunabi matungina matik saba maralgi dandi pirunaba yathang pirame. Kan thauraba lanmi nipan aduna Philips bu athapa mi tadraba mongsongda puthoklaga ujaw amada thaurina kanna punduna thamlame. Lanmi nipan aduna thauraba thangsang amana nauriba Philips ki khadang ado soiduna kakthatlame. Kakthatlaba khadang ado lanmising aduna ningthauda puraktuna katlame. Rani Atonbigi nungsiraba Philips bu phaduna pukraba matung makhadang kaktuna purakpagi paw ase tabada Rani Atonbi yamna nungairamde. Rani na numit humni chupa chada thaktena nungsiba kainabagi awabana tumdana lepa leitana kaplame. Rani gi matawasida mahaki nupa ningthau ase yamna saurame. Masidagi ningthauna mahaki sathiraba lanmi nipan aduda haunabi matung inna Rani Atonbi amadi mahaki manai nupi ado ahakpadandi piyu haina yathang pirakhi. Akanba lanmi nipan aduna Rani Atonbiga loinana magi manai nupi bu phaduna purakhi. Makhoi anisu Philips bu khadang tangkhai ama kakthatlaga sijarasanu haiduna u amada thaurina masa pumba punduna thamlamba asongba umang mongsong aduda purakle. Philips matam aduda pura mathwai thaduna sebadi sidri. Adubu khangba ngamdana awa chaina khangduna hedona leirame. Upaya mata leitrabi Rani ne. Masa ngakthokjabasu ngamjadre. Rani amadi manai nupi makhoi anisu ujawanida chetna punsille. Athauba thangsang amamam puthokduna Rani Atonbi amadi manai nupi anigi makhadang adusu amuk lenbada kakthatle. Manai nupi adugidi mamit anisu kothokpire. Makhoi ahumak ujaw amamamda punsenduna sidriba phawba mongsong aduda hundoklamle. Thaudok asigi matungdagi ningthauna warep ama laurame madudi kaithel phamba numita ningthaugi sagaida pokpa mi amata kaithel phamba numita kaithel da chatpa yaroi aduga miyoi amatana kaithel da tahauba arem apa khunbasu yaroi. Adubu ningthauna usek waya amade lambi sorokte hingba hui singbudi athingba ase thamlamde. Maram asinani lambi sorok amadi kaithel da taba amot akai acha athak khunba saba ase uchek waya amadi hui khaktana saba thakpa uri base.